Khunja mayamna tawkhiba irangdu khul lalakdabanina Manipurgi tampaki saruksu ayamba khangai. Ahingdu cabinet khudakta meeting famlabanina nonganbugi sefongda nungaiba paw oina hablakle. Mohendu ayuki sefongdu cha thakna pathorai. Ngarang cabinet ki athengbada kawba meeting gi matung ina Dr. Nimai amadi Dr. Bibaral anigi license sarkarna kaklare haina warekre. Telava matam khara Dr. Bibarena khunja singidamak tawkhiba afava kayabu sarkarna ikai khumnabaga mari leinana lakadariba 26 January sida magi tonganba oina special award A Doctor A Hero A Humanist kawba ama pirani haikre. Masida sunate hauji oiriba Health Minister gi Cherol gi matung inna handak lakadaba PG selection gi exam sida pass mark gi cut off fanglabadi mana afamba subject da RIMS da PG tawbagi ayaba fanglani hairi. Dr. Pibarena PG loirba matung dasu man haujik leiriba khul aduda makha tana leibagi ayaba supiri. Hana puramba Dr. Nimai bu special award A Mentor A Discover haiba ama pirani haina warip nakri. Loina na Chingda amadi tamgi arapong famda posting chatlu hairaga chattaba doctors kaisu sarkarna mityang thamlagani haikre. Imphaldagi lapna leiba ana layeng sangsingdasu matik chaba khutlai amadi hidak langthakna chingba hana leiribadudagi hena marang kaina leinaba yengsilani haikre. Asigi angangse yam fava angangni magi haktakta kharadi ahongba lakadori. Latana Karamba angang oidoino se chefongda yauriba Dr. Pibaral haibasini. Lata yenglaga ngarang pawda yaukhibadudi masak mayek sengdabani sidadi rasiyam leine. Asumba thabakta thawai yauba naha singsi yamna nusi thagatni. Masina PG ga loraklaba matamdadi hena afaba oirkani. Asumba se iya napa oijaningi. Haurabra noi nupigi honabi ama leni chakhraga ama uraga pamlaga laibana ama leraga lapado makhoi babagi wafamdudi yam lali nupi singbu ahenba pambi oina ui ahenba pambo oina uba nate asonbani haina khalini masagi soidanaba afabada seksana leninba kangbudu tahaiba wana teda nupana khoisu phajabada ngauri dudi mama gi haidu tare dudi aina haininglina Nacha nupigidama atopa misa ama hainaraga leirisida aikoina asigi nupa majasi fai haidana ima nupa oiningbadudi lalidana kaidauge mayam palubadi natri ahal masen sumna ichampina seba khakne nupa majasi mayam thiraga chaluse haibro aikoi gamba mangonda ichaningol thajangba mayamgi kihu lengbadu yauruse haibro phagingena matang jadeda lempi sariba wari mayamdu Thongjildagi ngasai khai tarambadu thoraklaga Baba ima ai wafang matang haijage hayo ichana haningba wabo Leta pakhatna amu kai dore phone yadre ama lese haidora Ima phone gi natiye nakhoina hoji wari sariba Dr. Bibaral sa aiga khana bu kairi aiga atopa nupa amaga matam lepani tabudagi sawbai kai boy ma khulasida chakhibadagi thokliba thodok ngakdani Lata harauna senglabo nupa ase nanga khangnabani haiba Mohena ngai khoi masina marolama harauri haidana natai mai chachade Baba ai mangonda phone tauge wari amuda sabiyo Taro makhoi baba angang sigane wari amuda sabiyo tati di haiganuko masibu kamai ngangna doino Lembi loudspeaker thadok Hello Biba Akhoi baba pahelake ikaye ayuksida Mohen phone da haife naksilaga Isa sidi ikai rono Baba ai Mohen ma ikai re haiba khangle Isa lembina nakhoi anigi wari tamle masibu kadai fawo chumlabano haibado khangningduna call torpani Baba mana haibu khuding achumbo oigani Aindi Isase hayengwai mana nungaijana haiduna atoppa mafam sili aduga manadi hena aikhoina khanbadagi hena afaba ama khanaraga leirame Lata phone da mulaga
Ibungo, imadi yareko. Noi enegi marise, ima yare. Ima, ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯐꯤꯕꯝ ꯈꯔ ꯆꯥꯗ꯭ꯔꯤ ꯀꯩꯗꯧꯒꯦꯗꯨꯕꯣ ꯃꯈꯣꯏ ꯕꯕꯥꯅ ꯃꯤ ꯊꯥꯔꯒꯅꯦ ꯀꯧꯍꯦ ꯁꯤꯟꯖꯤꯟꯖꯅꯤ ꯌꯨꯝꯗꯤ ꯑꯔꯥꯏꯕꯅꯤ ꯅꯪꯅ ꯄꯤ ꯖꯤ ꯇꯧꯕ ꯃꯇꯝꯗ ꯆꯪꯒꯗꯕ ꯄꯩꯁꯥ ꯈꯨꯗꯤꯡ ꯏꯄꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕꯒꯤ ꯆꯪꯗꯧꯕꯅꯅꯦ ꯏꯃꯥꯅ ꯄꯨꯊꯣꯛꯀꯅꯤ ꯄꯤꯕꯥꯔꯦꯜ ꯍꯔꯥꯎꯅ ꯏꯃꯥ ꯕꯕꯥ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯗ꯭ꯔꯁꯨ ꯅꯆꯥꯅ ꯑꯉꯝꯕ ꯂꯣꯏꯅ ꯇꯥꯟꯖꯒꯦ ꯂꯦꯝꯕꯤꯁꯦ ꯁꯦꯡꯅ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯒꯤ ꯇꯧꯕꯗꯣ ꯍꯥꯏꯗꯣꯛꯄꯤꯕ ꯌꯥꯗꯣꯏꯔꯣ ꯅꯣꯏ ꯕꯕꯥꯅꯅꯦ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯀꯣꯏꯊꯣꯔꯛꯑꯣ ꯎꯔꯤꯄꯣꯛꯀ ꯊꯥꯡꯃꯩꯕꯟꯒ ꯌꯥꯝꯁꯨ ꯂꯥꯞꯅꯕ ꯅꯠꯇꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯨꯜꯗ ꯂꯩꯔꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯈꯣꯏꯗ ꯂꯥꯛꯀꯦ ꯏꯃꯥ ꯕꯕꯥ ꯈꯪꯅꯒꯦ ꯑꯍꯣꯏ ꯕꯕꯥ ꯐꯔꯦ ꯐꯔꯦ ꯏꯆꯥꯁꯤꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯧ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯃꯤꯁꯛ ꯑꯣꯏꯌꯨꯀꯣ ꯑꯍꯣꯏ ꯕꯕꯥ ꯑꯣꯏꯖꯒꯦ ꯂꯦꯝꯕꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯗꯨ ꯃꯨꯊꯠꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯄꯤꯕꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯏꯪꯕ ꯌꯥꯔꯦꯀꯣ ꯍꯩꯁ ꯈꯣꯟꯖꯦꯜꯁꯦ ꯃꯥꯟꯅꯗꯦꯗ ꯑꯩ ꯏꯃꯨꯡ ꯆꯪꯂꯛꯏ ꯂꯦꯝꯕꯤ ꯅꯪ ꯊꯦꯡꯅꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯑꯍꯣꯡꯕ ꯌꯥꯝ ꯂꯥꯛꯑꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯉꯥꯛꯇ ꯉꯁꯤꯁꯨ ꯃꯪꯒꯨꯝꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯅꯪꯅꯗꯤ ꯑꯩꯒꯤ ꯋꯥ ꯇꯥꯗ꯭ꯔꯒ ꯈꯣꯏꯃꯨꯒꯤ ꯂꯤꯆꯠ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯂꯒ ꯂꯩꯔꯥꯡꯒꯤ ꯋꯥꯗꯤ ꯇꯥꯗꯅ ꯆꯠꯈꯤꯕꯗꯨꯅꯤ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯁꯤꯗꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯉꯥꯛꯇ ꯇꯥꯔꯗꯧꯅꯤ ꯌꯨꯝꯗ ꯂꯥꯛꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯨ ꯀꯥꯎꯅꯨꯀꯣ ꯑꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯩ ꯊꯝꯃꯒꯦ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯒꯦ ꯑꯗꯣ ꯕꯕꯥꯗ ꯂꯩꯔꯨꯅꯕ ꯍꯥꯏꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯥꯖꯔꯣ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯅꯍꯥꯟꯈꯩꯗꯤ ꯐꯣꯟ ꯊꯝꯈꯤꯕꯗ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯕ ꯎꯗꯕꯅꯤ ꯉꯁꯤꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯈꯩ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯀꯣꯔꯧ ꯆꯪꯂꯛꯂꯒ ꯃꯤ ꯑꯣꯏꯔꯣꯏꯕꯣ ꯍꯧꯖꯤꯛꯄꯨ ꯍꯧꯒꯠꯄ ꯃꯇꯝꯂꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯇꯨꯝꯒꯦ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯇꯨꯝꯁꯤꯠ ꯐꯥꯗꯗꯅ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯕ꯭ꯔꯦꯛ ꯂꯧꯕ ꯌꯥꯏꯅ ꯉꯔꯥꯡ ꯐꯥꯎꯕꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯉꯁꯤꯅ ꯃꯤꯡꯆꯠ ꯐꯪꯂꯦ ꯄꯣꯊꯥꯔꯁꯨ ꯌꯥꯔꯤꯁꯤꯔꯣ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯗꯧꯕ ꯃꯇꯝꯁꯤꯗ ꯀꯥꯏꯗꯒꯤ ꯄꯣꯊꯥꯕꯅꯣꯗ ꯌꯥꯍꯧ ꯁꯛꯇꯥꯗꯨꯒ ꯄꯣꯊꯥꯗꯦ ꯍꯥꯏꯁꯤꯔꯥ ꯄꯤꯕꯥꯔꯦꯜ ꯅꯣꯛꯐꯦꯠꯇꯕꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯑꯩꯕꯨ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ ꯀꯥꯏꯗ ꯃꯈꯣꯏꯗ ꯅꯠꯇ꯭ꯔꯗꯤ ꯀꯗꯥꯏꯗ ꯑꯣꯏꯅꯤ ꯃꯄꯥꯅꯁꯨ ꯑꯩꯒꯤ ꯄꯤ ꯖꯤ ꯇꯝꯕ ꯃꯇꯝꯗ ꯆꯪꯗꯧꯕ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯄꯨꯊꯣꯛꯂꯅꯤ ꯍꯥꯏ ꯃꯪ ꯈꯨꯅꯨꯡꯉꯥꯏꯗꯣ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ ꯅꯪꯅ ꯋꯥꯊꯤꯒ ꯇꯥꯊꯣꯛꯏ ꯀꯣꯂꯦꯖꯇ ꯌꯦꯡꯖꯒꯦꯔꯣ ꯌꯦꯡꯂꯣꯏꯗ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯂꯝꯃꯅꯤ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯔꯒ ꯈꯨꯜꯁꯤꯗ ꯂꯥꯛꯈꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤ ꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯁꯤꯔꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯁꯥꯊꯤꯅ ꯂꯦꯞꯄꯤꯔꯛꯀꯅꯤ ꯅꯪꯅ ꯄꯥꯈꯠꯆꯕꯅꯤ ꯍꯥꯏꯅ ꯑꯗꯣ ꯅꯪꯒꯤꯁꯨ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯤꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯅꯝ ꯀꯜꯂꯝꯅꯦꯗꯤ ꯑꯩ ꯍꯥꯟꯅ ꯈꯪꯍꯧꯗ꯭ꯔꯦ ꯏꯕꯥꯅꯤꯃꯛ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯣꯏ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯀꯩ ꯄ꯭ꯂꯥꯟ ꯂꯩꯕ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣ ꯌꯨꯝꯗꯗꯤ ꯀꯩꯒꯤ ꯍꯟꯗꯣꯏꯕ ꯉꯁꯤ ꯊꯧꯔꯥꯅꯤ ꯍꯣꯏꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯃꯥꯒ ꯆꯠꯂꯨꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯌꯨꯝ ꯁꯦꯝꯖꯤꯟꯕ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯅ ꯊꯤꯡꯕ ꯉꯝꯕ ꯃꯇꯥꯡ ꯑꯣꯏꯔꯣꯏꯅꯦ ꯀꯨꯏꯅ ꯊꯥꯗꯣꯔꯛꯂꯕ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗꯨꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯦ ꯍꯥꯏꯅꯁꯨ ꯂꯦꯞꯄꯤ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯅꯪꯅ ꯍꯣꯇꯦꯜ ꯐꯝꯅꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯅ ꯁꯦꯝꯖꯤꯟꯈꯤꯕꯁꯤ ꯎꯔꯒ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯅꯤ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯌꯧꯍꯜꯂꯛꯄꯗ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯣ ꯎꯔꯔꯣꯏ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯦ ꯈꯨꯜꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯁꯨ ꯑꯩꯗꯤ ꯈꯨꯠ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯗꯣꯔꯦ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯍꯣꯠꯅꯗꯧꯅꯤ ꯑꯩ ꯆꯠꯇ꯭ꯔꯤꯉꯩ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯍꯥꯏꯌꯨ ꯑꯩ ꯌꯧꯕꯒ ꯑꯉꯥꯡ ꯑꯃ ꯊꯥꯔꯛꯀꯦ ꯅꯪꯒꯤ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯁ꯭ꯋꯤꯞ ꯑꯃ ꯔꯦꯗꯤ ꯇꯧꯔꯣ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨ ꯄꯤꯔꯛꯀꯦ ꯄꯩꯁꯥꯒ ꯂꯩꯖꯗꯦ ꯒꯥꯔꯤ ꯂꯩꯅꯕ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯩꯁా ꯄꯤꯕꯤꯌꯨ ꯍꯥꯏꯒꯦ ꯑꯃꯟꯕ ꯒꯥꯔꯤꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯟꯕꯕꯨ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯑꯍꯟꯕꯅꯤꯀꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯔ ꯂꯩꯔꯒ ꯒꯥꯔꯤ ꯅꯝꯕ ꯄꯤꯔꯛꯀꯅꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯑꯩ ꯀꯩ ꯄꯥꯡꯉꯣ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯅꯣꯏ ꯅꯀꯨꯕꯣꯛ ꯑꯣꯏꯗꯧꯗꯨꯒ ꯇꯥꯟꯅꯔꯣ ꯑꯣꯏ ꯋꯥꯊꯤꯗꯤ ꯉꯥꯏꯈꯣ ꯀꯥꯏꯗꯅꯣ ꯑꯩ ꯍꯜꯂꯛꯄꯗ ꯍꯧꯒꯠꯂꯝꯃꯣ
iru mai thazaramu khulgi ahal amani da unaruge aduga loyamdraba aidi haramdana chakini Pivarel tande mande yes sir Matam kuina ngaijarakpa punsi leipungi namit hayeng oirani khangla fawba nupadi masadu thajaba ngamlamde nungaiba nukshiba anina pullabada masadu ingaw ngawre haiduni Thembung magi romda changlakli dakoro koro phone da pocket fat hapchili nang yoraba ni hafamo waramani nasagi oirani khangla fawbada photo adam yeningbra sum yengmani Thainagi punsi mate ama tingsing laktan asom da soisi tharani do dagi photo amu yenglamde jalo adudi khangdebo achapoki habada pisa pithoklami hayengana yoglagi hai kona namidang athengbagi chaki dudi haidabro adusu hairame aduga da biso thengne borma manaba mayamgi yendudi mana oina thonglani hai aina sidagi jatra tawraga thoksabani mana talli aingondasु lekai ni pilawrabanina anakpada leiba lohongbase kaya thoksadre hai gari ga tongba pamli mali ma matomtagi oina khara koirapna pubigadra inak nakpa khona chatpa yabasida gari amu tongdoiba makhoigina makhada leibani aina jatra tawraga makhada haithabada aikhoi mana nuwaite hai aduna awanglomdagi koina chatoini thempu ngakna adudi hana khangdebo Tahoide hai adugini masu aina lawba lakpa lambiduda chapmanana halaktoini Makhama ke nupi lawba tahoide kaina thainadagi athingba thamlamnadi adum hongda bishwam tare adumai taramnadi aidi makhoigi hek makha thangbadana inkhol ama leisilaga yum sajungani makha nupi lawba chinglar yai masi wakhalse thabam famde kamai tawriba aina koina mu thadokle lohongba mayagini haina amu laktre nangdi nakok ngawmani chahi ama ani sida yam hainare ahanbada kokudi khara ngawrame matung tarakpadagi adum khara fare nangi lamal ai kaina singadoino khangdre ai budadana thaba am fibi basa sidagi henba lamal leitrabani rasi sanglaktuna thembo nang yaura abra hoi mabo ngasai nangna generator gi hairambadudi yarabro khamai tawre Maning lekai mega hoidagi oina wayani chipsu makhoina masing hena pani hai Fare andebo eldi Pibage gari number lakli haidudi lawbala ambro mana call tawba aina paihodi aina tawbadana offline lawbala ame makhoi mate manapula sidala amba doctor do oidoira mane ma nuksibani ni ani do wa ngangbada ikoi koi jadabani lohongbala oi haibro Thembungna lakani harame Korona Madumido magi lohongbana thengdoi mal haramlaga makubo maningpona yadrena parpaka hongjingkhine Napi mayumna khare hena pamlambadai Magi khanbadadi nungai Napi mayumna nungai byam hele ma masada matik jaba mi sufaba adunane machani ngawdo nang hore matagum pisilaido Adugido nupi mayumna seme haina taine sum haina bada MBBS tumadi mayumna samlokani PGCD makhoi maku pokna yam yingbi habani adu yengba nungainaba kok luhongbiba oyini oirambasu yai Thembo nang thaba ama waliko Korauna kali musinaraga haino angangsida yam lakna chalhandau nate inak naknani mabo yai kaidano atai nate Thaurani hoida amuta fachanglam nana changbadudi kaidi Korau khangnina hayeng lohongbo numisida ngasi kaidabu changhandoiba ho hayeng ayuk nangnabagini kai lege haisa manasu kemta harakpa nate manadi kai khangdoiba aina magi lei pareng lengba nangnaba haidunane sana ama sabibani adu loire na thilame pihaluge tawbani thaba achinba lehobro thaba achinba thoidokpamta lehodi showroom su atopa manager lehawi Irasina adudi nang satringaida aiki nauta changlamba kawgonuko Korona
Wathi kawe ekhoi magise mi pamni pamoi su khangdana pamni aina khangi wahem pepa nupi ne harau harau na laukradi fai natradi na thwai nungai roi sana pibada harau harau na lawri dabane kana su lekti ko aina ne magi thamoi masa khanglise kainom tawbani khangde lawlasani aina du nuksina piraga lawdaba hongnade adu yoradi aisu khangdre kanade thembung nang asi hana thindoklam aduga ne nayumda halukhinu sida kaino ahawba injang ma thonglaga chako koro walitagi paisa lawthoktuna pi se nang halakpada yen kg anira ahum la lero tamogi mamana basu lakpa mal hoida nang kon thongma padara kaino leram aine fathrok pirake korauna sida sum piba kedauge hoine chamme ngihak leram ai fatlauraga ne usilake natai magisu nahanwai saraga pikhibani magi da su pidradi ne nuwaidi tawbani adu aidi phone pirodana nang khangpote sanagi changdo yam sathina khene wari diba thembung na baw koidam tamjaram chan adum naga mana mani ne naibiya banate ko ai baw kaisu tamoida nare tori myam sa ai oina ko ngoksile inak nak panina pochei di hayeng oina thilake hayek lai dai ne haibani aina di kembir lanu haibani upu phawba ites oina helabani hauzikan yam pu bani aduna puninglamni rasi amuk changlatlaga sese si hana amte yohalam aiso amte hogedana kone yengo hayeng mala aga wata fawdi thankeni adu hana ne amte piram aduga kona wari sagi susano hoi mabo adudi ai si hana thindolukhige takoro halakpada injang selek lage hoi hoi atomba ke hagima isa se hayeng dagidi nupi gi oikrani khalubadane pukning se nusi magi su oigani aikhoi magi su oigani adu lohongla matungda yanaraktabagi mamau kaya manem kaya ga yanaraktrisidi thaurani di mabu yam tapidudi ma tatlasu isadi magi oikrani aduna pukning nusi aikhoi tamudasu asumai fawbro magidi ahanba oibaga phawpham khangre haujikti khara singatli ai khanglani aikhoi magi wata asidi aduga ne hayang leira matungda nangi na pina hena matik chai haiduna natai mata usit handaba yariko adugi daida dudi ai lobjage aduga thaksi khasina idaba ma ongdudi mana kaidawungda torokloi nachina naw nakhoi ani dani yam nusinana leibado imadi pami hoima megisu nushiraba mama pa thadokduna nangi nanakta lakladoini nangnasu magi mabuni nushiba thabak amata tawi khanba yariko ma naibu taptaina wahanbagine aidi mabusu amutang wahange khali adu yadiko masu wade haibe yaroi mayumda layu yada kai hostel da laiduna khangkhriduni man hostel da lairaga waba khangbaduna aini yum thadoklaga khangbadagi kanana waba helamne adu mayamdo kaunarasi haina anawu punsi hawradoini haukhibada nungshikhiba nungaikhiba tanga khak ningsingladawni awabadu khaleraga housing no fe tawbusisu nungayum ha manima asumba irangsidi hayeng mala ago aina tahoro ai thabak lusingadaba yamna lehawri korau ikaiba khanglaga hoida aisu atoba thabakle nami chupa ama phone lo hanglaga photo yengbagi asinba thabak to airamni haiba ai thajai nate ma thabale haida tawjawro ho ai budi tawgani ye nang tumne ai di lohong dorabani haina khingdaga leibagi mahut kari kaino khara mateng pangsilau napaga napiga manaba yade haiduni hayengda ngairabi mana mamaga manaupiga gi manakta famduna phiro losinbadu yawramli tamphana se sina samtu phi mateni ayuk ngan hawbado ingtham thaga oire yam ingbani si ilu yawbuga nawradine mina nuksikiroi thoibi yam hainingdana phi inbabu haigadra khangde ingbani nane adam isinkibada haiba haitaba layaroi nangdana handraga loire haima yengoi lekai maseni koidruni kainaga ayingbada ngana hawgat patali thengna hawge kainaga tawbu yareko
Thengna hawatpadi ikaini. Nangi di chilini haidunane. Yumgi mikhaida thabak namsilamba yariko. Nasana tawgadaba thabakdudi warsu wana sasat losilamdauba. Adu ngamlani hainani yum panari mayamse. Thadoi nakandagi yam hairunu amuk pakhatkidana luhongba nonganbaga tongan charaga layamni. Soire aduna tawradi mangjare. Yum pandrasu toklo. Minane afaba amata tapi tambirakte soidina hainakhiba tare. Ima ayedam bamta tawrida. Nanena kuna yanaba jatawni. Hayengwai fangba nusi janana loina dawni ko. Thadoina makhoi anina hana kok honglamladina aisu yomsida khara koina leiba yabani. Hojikti nungaibada loire. Isa iwa sana leire. Napa maso angakbani. Imai bema aina nusiri sidi macheni manau pinatida so hairamudana. Chahi anibu asuklaina matamang khiba. Makhoi anina ne tawsu sarisi. Manasu hawdokpa ngamdabagini. Thadoina aingondadi haibane aduna mita aina chenthoklabanina aina hawdokpa wada kanamda taninglaroina aisu hawdoklamdre. Hawkradi hawkre maraibakta tamlambaga mabanina anamkanbaga hawjikti thungnadoredana. Ingthamtha matamda mawanawbi oidaisina hena talli khatlubada mayamna nungaina tumnakhini mawanawbini sadana nganna ayingbaduda sumangwaisitana thaidana tawdoini. Yamsu hairunu amuk pakhakhini. Thabapu tawba hawkhridine matomta sagajabani. Atanba midana hena ingbagi wani. Noren changlaklaga Isa tombi isu tomlena ai famungda sumlambani. Noigido loyadi nasinabani tumdaw famungsidane oina pusanbiu. Hai babung. Isa thabiya nangina keke waliba. Isa gi apamba awatpa leirabadi hekta hayu. Babungna pibiriba kharasina aigidi apenba haibudu oiri. Pangiye khariyam lahogede puri khai wakhal nungaibani ningol haisidi. Masibo kamai ngangne. Hausi fawo hek handeda magi mangok thibase. Masaini pak hanba yaradawni. Mayamdu magi wahaiduda hauna noklammi. Noren pakhatna anga hogolakpa tare. Aikhoina sida noklise tapna wari sase. Thamoi warep chetpana nupisu lamlamba kanagi oikhidre. Nupasu lamlambi amabu magi khonglai oina pusilakhide. Nupa nupi anina matam kuinadagi ngaijarakpa punsi punsu haukhre. Mangani chakaubasu loikhre. Magi duty leibana maram oiraga mapurebana mabu hospital da thilaami. Horena halakpu yare khangladi pau pirok tawba kuithana lehaningde. Ngasayumdagi ngalakpaduna hospital yoromdaisi fangba chapmanaba wangangi. Tamocha nang wadribo? Haidaba yadabani. Mauna hana koisini. Haujikan mina yam pamnarisi. Mapu palabasida kanana mumiyeng karan chalaktiba. Nana nasa khara fajare. Aigi nakta laibagi wakhang khara nungaire. Hena mapung phana fajaba haibado oirabanina ahuba kanana ngauridinu. Tamocha aduna migi wakhanidana. Yagadaba ina yayodraga loire. Nang yani haiba nate. Ai khaktana nushiraga laiba. Ai khaktana ngaujaraga laiba. Adune famlise. Natomta lehorasu ngamridoga mali. Itomta lehorasu kishkaiba leite naigide. Kalakpinaba mayamsi leibidradine kokhisu ingloidro. Kalakpa mi leirasu makhoigidi mangda fawba oithoklaroi Tamochagidi taifangne ise. Aigi oire khangkhangna asumoi ningbasa haifum khangdi. Yareba horen hanbada hainaba khara thamo. Haujikidi ai hospital yaureba gaidagi kumlage. Ngaiko manam nambikige. Ngasai suyumdagi nambiradaine. Amaduna lambida lakpagini. Sina hospital campus manumgi oidoiba. Ai kem haijar. Koro masu garidagi kumtharakli. Horen halakpa yarni haibagane khangalo. Aisha thabang famda leifam khangdi tomto. Mana nauringagi taurisa khitada ngairi natom hanjaro harak tawba. Yade atom bahairoi. Nang nupada yam seksinde aikhoi leisidi haibidawba mi yam lei. Wangang be am haireda.
Silaimana Anaubi matay manaw wari nungay ba maliko Aikhoiga udakay noklaga wari sarisa Simranna Yumda ngasay jaglubda nga fumlaga hapambagi warido Sida sabo oini Koro nafetawna Simran Adumadi tawdrida Kalairaga tawrakidra khangde Mamanabi anidu magi wahayduda Muna yengnaraga amata oina chapmanana Ahap Haina harakli Noy anina marolama Simranna Changlase yorabunina Wari makha horena mungna Nayum hanbada sanaru Silaimana Hospital manungda Aikhoy adum senabige Kaisumta pakhaluno Hoi khara senabiyo Aishu salukige Thoibi pakhatna Tamocha Horen tifin haukibado Changba kauniko Gaure Simranna Hais Lona kai na pizza doreda Silaimana Aina haidra Anisa naktakna yengbada Mawang amatawena Aday nagdihe Horen hita chadana lakbagi Yum yawbaga wai haina habada Tabada nungaiti Simranna Adu nang ubada Wawadam paradawdubo Silaimana Tenga changase Koro mati ama Kongkap thangbaga Hanna yenglaga O Thoibia Horengana pawpirakpa kauniko Ay nang lobulaktoyni Hoy tamocha Haizarake Simranna Pura KHOIMU GI LICHAT Lay satlidugi mayada Ngarang laga laybuduni Silaimana Aikhoy layrangsu Jangbirase KHOIMU su thabak Chasakrasanu Noy sidiba Anido mu yengnaraga Chapmanana Amata oiba khonjalda hairakli Ahap Wari asi matang asida loisinjare Haubadagi loiba fawba pathokcharakpa matamda Asar aran kaya yaukrabasu Tabiribasingna pukchil chawna ngakpinaba haijari Mathangda nungairaba wari kaya ama amu puduna lakjage